Ngasi Sagolse numit tarik taramdoi numit asige Rashi phal pijari. Mes Rashi gi oina sel thadaba lalol itik tawbada mai paktaba piri. Tang chikpagi anaba laigani. Bris Rashi gi oina panduna lairamba thabaksing loisenba ngamgani imung manung ingna chikna laiminaba phangani. Mithun Rashi gi oina lam tu chatpa cheksillu lalol itikta sel thadaba lepu. Karkat marup mapang singgi mateng phangani. Lan thum phangani haksang dik kaya nungairoi. Singha Rasigi oina yengsinba yambana cheksinjaba fai miwa tadanaba cheksillu. Kainya Rasigi oina dalol itikta sel thadaba yare wakal thokpa matam oi. Tula Rasigi oina akiba yaugdana wareb laujaba yare Mingwanda nolukna chatpadi kauganu. Brisik Rashi gi oina pukning wakhal nungaiba matamni lalol itik tawbada kanajagani. Danu Rashi gi oina ana ayek loinaba tawruba thabak mai paktaba piri haksang nadanaba siksinjau. Makar Rashi gi oina yetnaba thabak amatta makha chathaganu mingchet mayeng taw haibalai siksinjau. Kumba Rashi gi oina marup mapang sagai nataiga muknaba thokani ingthau. Min Rashi gi oina marup mapang dagi mateng lau kanajaba phangani.